ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯤꯔꯝꯃꯒ ꯑꯩꯒꯤ ꯋꯥꯁꯨ ꯇꯥꯗꯅ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯦꯛꯇ ꯂꯣꯏꯁꯤꯟꯅꯔꯝꯃꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ? 이봉호 ꯅꯤꯡꯊꯦꯝ, ꯑꯩ 이봉호 우ꯅꯖꯒꯦꯅ ꯂꯥꯛꯆꯔꯝꯕꯅꯤ. ꯑꯗꯨꯗ 이봉호 ꯂꯩꯔꯝꯗꯕꯗꯨꯗ ꯇꯥꯗꯒ 이봉호가 이चानु피가 ꯈꯪꯅꯖꯕꯁꯨ ꯀꯨꯏꯔꯦ. ꯑꯗꯨꯒ ꯅꯪꯒꯤ ꯄꯥꯕꯨꯡꯅꯁꯨ 이चानु피ꯁꯦ ꯃꯃꯧ ꯑꯣꯏꯖꯅꯤꯡꯉꯤ. 이चाꯒꯤ ꯋꯥ ꯑꯝꯇꯪ ꯇꯥꯗ꯭ꯔꯗꯤ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛꯁꯦ ꯌꯥꯅꯔꯕꯅꯤ. ꯅꯈꯣꯏꯅꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯅꯕꯅꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ. ꯃꯤ ꯑꯃꯕꯨ ꯁꯤꯌꯣ ꯍꯥꯏꯔꯒ ꯀꯔꯝꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ? ꯀꯔꯤꯅꯣ 이봉호ꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯄꯥꯝꯗꯗꯅ ꯏꯀꯥꯏꯕ ꯄꯤꯔꯝꯂꯒ ꯅꯆꯥꯅꯨꯄꯤꯁꯦ ꯇ꯭ꯔꯦꯅꯤꯡ ꯊꯥꯈꯤꯕ ꯅꯠꯇ꯭ꯔꯣ? ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ? 이봉호나 ꯌꯥꯝ ꯂꯥꯟꯅ ꯈꯜꯂꯤ. ꯇ꯭ꯔꯦꯅꯤꯡ ꯑꯃꯇꯪ ꯂꯣꯏꯁꯟꯕꯅ ꯐꯒꯗ꯭ꯔꯥꯅ ꯊꯥꯈꯤꯕꯅꯤ. ꯑꯗꯨꯒ ꯀꯩꯒꯤ ꯍꯧꯖꯤꯛꯅ ꯍꯜꯂꯛꯏꯕ? ꯑꯩꯈꯣꯏꯒꯨꯝꯕ ꯄꯤꯗꯠ ꯄꯥꯇꯠꯄ ꯏꯃꯨꯡꯗ ꯀꯔꯝꯕ ꯅꯨꯄꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯅꯣ? ꯃꯃꯥꯡꯒꯤ ꯊꯧꯗꯣꯛꯇꯨꯅ 이봉호ꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝꯅ ꯋꯥꯔꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯏ. ꯃꯤꯑꯣꯏꯕ ꯑꯩꯈꯣꯏꯁꯤ ꯂꯥꯟꯗꯕ ꯀꯅꯥꯝꯇꯅ ꯉꯝꯗꯦ. ꯃꯗꯨꯕꯨ ꯉꯥꯛꯄꯤꯕ ꯍꯥꯏꯁꯤꯅ ꯑꯊꯣꯏꯕꯅꯤ. 이봉호, ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤꯗꯨꯅꯅꯦ ꯏꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯖꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯊꯨꯡꯍꯟꯕꯤꯌꯨ. ꯄꯥꯕꯨꯡ, ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯁꯦꯝꯕ ꯍꯥꯏꯕꯁꯦ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ. ꯈꯣꯡꯊꯥꯡꯗꯣ ꯇꯔꯨꯕ ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯃꯐꯝꯗꯨꯗ ꯅꯆꯥꯗꯤ ꯈꯣꯡꯊꯥꯡꯖꯅꯤꯡꯉꯤ. 이봉호, 이चाꯒꯤ ꯂꯝꯆꯠ 이마 ꯆꯞ ꯆꯥꯅ ꯈꯪꯏ. 이चाꯅ ꯂꯝꯆꯠ ꯃꯣꯠꯂꯝꯃꯕ 이ꯈꯨꯠꯃꯛꯅ ꯍꯥꯠꯄ ꯉꯝꯒꯅꯤ. 이마, 타도키부 우측나 그리 자랑거네 해보세. 이모아이디 콩람라. 아두부 우측 아두부 누시네 떠오자리고 미어이드네디 소이드는 콩람거니. 이자세 ngasi phawda magi maning thongenduna ta laklibani. thonghanbasu pami. Adunane 이봉호나 이사ගේ pamse amukta diabi. पाबुंग, आई सा गाइबु तेथानदुना मिया मांगदा पुथोकपा सरकासकी जोकरगुम खनबिगन.